am amazing Bible prophecy minister na taram noksari ngasigi topic asidi Hosea amasung Gomer hariba makoi ani ki punsi wari gi maramda taminase masigi para Hosea hariba masigi Hosea na iba maicho Hosea na iba lairik ase naina base yamna maru oi masidegi koina ekoi gi punsi da tamba yaba shona ekoi bo kya gi mating siba haibidu gi maramda ekoi tamba yai aduna masigi maramda ekoi nei naminasi ahanbada ekoi ishora patna tause sagada leiba ipa isho ipya Hosea amasung Gomer gi wari asidagi ipa nahana ekoi bu kaya gi mating si nahana ekoi gi pap kaya gi mati koningi nahana ekoi bu kaya gi mati ekoi bu kaningba ekoi bu kaningai gi damang nahana kari taubi habado koina masigi para masigi lairik asi kaitang nei nazaraga khangmang aman biu pa patam khuding makta nahana loina biu tariba isin auksing das nahana bopi bituna pa nahana ekoi bu asoki mating si habse kahan bi kanu ekoi gi pa khuding mak nahana copy amasung copy pa mi habse nahana kahan bi kanu pa isho hobadagi no loi phau nahana chingbiu prabhu jisu christ gi mingda khurumjari amen ekoi ahan bada Hosea 1:1 paminase Masi Jehuda gi ningthosing Uzziah, Jotham, Ahaz amasung Hezekiah gi haktakta amasung Israel gi ningthau Joash gi masanipa Jeroboam gi haktakta Beeri gi masanipa Hosea gi mafamda lakiba Jehovah gi wani masida pallibase Hosea maicho asina minor ni madi aso propheting nate mahakti prophet masani prophet masa ni haidi minor prophet ni aduna hairi base maki matam se karamba matam da pi haba matam da ikoi yengminaseba masi King Jeroboam 2 haidi Israel gi maki matam da nam yengbi isnawsung ai matam yam lawdana ba ai tentak ngangjage asuk ada Uzziah Judah gi ningthawni mana matam da nam yengbio Jotham aduga Ahaz maroina Hezekiah koina Hezekiah Judah gi ningthaw Hezekiah na panba haidiba matam asida mahaki ministry ase mahana tawrameba aduga maroina Hosea gi ministry ase Assyrian captivity habadi Israel Judah koina Israel haiba lebak se Judah amsung Israel haina saruk ani thona khaidwe Israel haibajina tribe tara aduga Judah haibajina koina tribe ani khaktana pulaga lehawbani adubu haidiba mahaki ministry ase Israel haidiba leba thona haibi indeba idolatry lai mutil abagi thabang ngakta taweba adugumba tawbudugi puning hongai gi dama ishona kamrum haibda makoi puning hongdabagi Assyrian sing asina Israel de 722 BC gi matamda makoi je lanpha oina puraga Israel sakhai gi baneba adugi mamangda adugi thokchenge gi mamangda mahaki prophecy ase leibani habse koina kaw biganoba maroina magi masigi koina ki ten event sing ase Hosea matam 755 BC degina 725 ki BC gi matam dane aduga Assyrian Israel blockson bajina 732 degina 722 ki BC gi matam dane Samaria haidi Israel gi konu masi 722 BC da Israel gi makhuta takiba sumaina tawkhibani masigi wari je akhona kawbiganu scripture referencing akhona Hosea 1:1 masigi maram de second king gi 15 then 17 na koina paba tarade Assyrian kambuna Israel masa Israel singje kamai loksin gi ge habdo madugi wari sida patana phangani first chronicle 5:26 taju na koina paba yarani aduga Hosea hariba lari asigi 11 gi verse 5:6 taju aduna shona Israel sing achida landara agni habigi warning je masida pieba isnawsa aduna masina koina brief timeline ni aduga Assyrian gi ningthau kanagi matamda masigi mokoi gi Assyrian captivity thu habje 732 gi BC da Assyrian king ko Tikla Pileser masine magi northern region of Israel je loi loksale 722 BC da ningthau Salmaneser 5 na ko Samaria capture tore Israel gi capital ko samai todana like 721 BC da Israel gi ningthau Sargon haibje masine Israel sing ase Israel je joy tore adugo mokoi gi track kyamrum Israel gi empire da mafam koding da thado kareba asmai todana mai gi wari se sidale
aduga mokoigi 12 akhona tribe tara do moi Assyrian empire mafam kudin sakai do kare samara mahan tan kira to pasar singju mokoina loina mahan tahan bagi thabak to masigi akhona time sidagi akhona khangye ba isnakcha adugo Assyrian gi Israel oksamba matanda pamba akhona Judah gi ning thodi maduina Ahaz ki matam ko Hezekiah gi mamang akhona masigi matamda thokpani maroina aduna ahambadadi wari je ichnausung khara samjalaji akhona screen da ju khara yengbio aduga Hezekiah na pamba matamdo Ahaz next year matung Hezekiah na pale aduga Assyrian sina mongonda akhona khangi mongonda landa bagi akhoi gi khutagi na khoi bu kanana kanbigini na khoi shona kanbigini habaga masigi wari kyamum laikre magi punsi phawga akhona sangdokpa gi wari shu laikre aduga matam Israel gi matam da palba ning thaw asisu Hosea ni aduna Hosea na aroi ning thaw ni ma chu hatokre mangan kre adu captivity oil sakra habs never akhoi sakra je ko hojiti khona wari adom da khona sakra se wana Gomer gi wari se aduga 2-3 da hai Jehovah na Hosea da habni Hosea da habje chalo oktabi nupi ngo na ki nupi oina law oktabi nupi amabu law habneba ado mahaki oktabi thabak singi angang sing po maram de leba adu Jehovah gi tung inbagi mohta lana bagi thabak ta yamna tawre adugo Hosea na satkiduna dibal layem gi masana pi Gomer lawki amasung Gomer na bironduna masani pa ama pokhi hamne Hosea da aseng bagi di ishono Hosea da mai oktabi nupi Gomer haiba nupi jemana lawana lahon mane Israel gi mamangda lahole man lawrukanda mana mirole aduga masa ama poe magi maming se kari kawra 4-5 dai aduga Jehovah no Hosea dai ki ma ki maming Israel tholu maram ding hak lairiga ina Jehu gi imungi matakda Israel gi igilaman khungani aduga Israel gi imungi ning thau laiba lushilagani aduga numit aduda masi thokani aina Israel tampakta Israel gi lirung thude kani hamni aduna Israel habigi athadi ishona sakhaigani habneba enka or ishona hungani habni masiko maru ena Jehuna asagi Omri king Omri gi magi descendant second king gi 9-10 jengbo yai magi descendant makai Ahab yauna loina tumna mahan ki bhai phomje ishona mabu Jehu Ahab amasung magi no pibu dandi piningai gi damo ma khandok pane aduna Jehu gi jum jego ishona ma ngasagi aina haja Omra dynasty ara ga khone masi tumna mana makoina lai mutila pagi damo tumna mahan ngai gi damo ishona khandok pane ba aduga magi I tabaje Jehuna asukimati asagi balgi worship par lai bu khudam to loina tumna mangale mase mengje adu kari gi damo sumaina mahan gi ba Jehu je ishona khando khorba Jehu ji ta kai gi damo ishona naman khunguduna habje maramdi karina kana Jehuna ishona to haidaba marale taba mi kyamrum hale Bible text reference jengo aduga balgi worship lai khurumba aduga mokogi prophet maithok sing atai sing loina tumna mangale adubu mahangna di lai mutila paje thadokte maseko aduga mahangna dum lai mutila paje makha sathei haibje masineba aduga ishona ma de sinabani adubu mana ahambada di shona haibi lami kona tangdi ma masagi oijabatang ma khalameba masagi nungai ngai ki shogi aning batau de bida ma ki aning batau ngai gi damo olame aduna ishona piki ba ya thangsing do mana mapung phane indeba madugi damang asagi mana mi myam hatki badugi lamando madugi do mongonda khungani na asmaina haibneba masi ekhuna ka omni ko adugo 16 ta koi chalaje aduga muk asagi masano pa Jezreel poe adugi matung da Gomer je amonna mirole adugo maki masano pi ama poe maki maming ru rama tholu hai ko ru rama tholu hai ru rama haibji ga athadi maramdi ain Israel bi amungbu amohana sanbira ro habne ru rama haibi ga athadi no mercy minungsi yaudbi minungsi ularoi habne mai masano pe minungsi yaudbi aina mai maming do ko habne ba adu angang du da mai masano pe minungsi leitabi minungsi khangdabi aina ko magadi angang do na kadi khalamani magi thamoida mama pana da mai ko da kai kharangani aduni khoju adumana khanbe ko masi mai maramdi ishona Israel chingti amona sanbir ro haibi haibne okhoi bu soidana putolagani habje masigi wari neba adu ma lare adu matungda mu hairiba asagi Gomer jina magi loru mai masanu pije khomkhainare ba matungda mu man machan mirole machan pa ma poe
mahaki maming je ishona hai ki ko nainda mahaki ming lo ami tholo lo ami hai bi atani maram di makoi ai gi min nate amne lo ami hai bi atadi nang ai gi min nate hamne macha nupa du nang ai gi min nate haina kaubne nang ai gi cha nate haina mai macha du kau tar di kai khalangani sinaw sing akhina wakal khalaga yengbe ngo min nate amsun ai na khoi gi isho oiraro hamne maming thole adumai toroga mkhoi ji lere adubu laiminaba matanga macha ahum polo ba pawbada magi nupa na ma Hosea na ma yamna luna nungsina tawraba pawbada hairiba nupi ase magi hanagi hainabi oktabagi thabakto to yade atugi matungdagi di mahangna ko magi hanagi thabakto mkhoi bu thado maga magi hanagi thabakto chatleba aduna ne khoina 2 gi 1 2 da haije ngana Hosea na hare na khoina na china nauksinda ami amsun na chena sansinda ruma da hayu na khoigi namagi mathakta wakalu maramdin mahakti aigi nupi nate aidi mahaki mapuroiba nate maram aduna mahana mahaki maithongdagi oktabigi thabaksing aduga khomlang karaktagi lanabagi thabaksing lokthokshano hai masa ani dru wale namaje aigi nupi natre ko aise magi mapuroiba natre ko hai ne maramdi keno mana oktabigi thabakto to masa masu langthomga adugumba oktabigi thabakto ma tawra sakhre ngo madigi warning ne 3 khoi samjan je 3 4 da jaije asmaina mana tawba taradi magi ikaiba nang hangani ngo angang pokting da phiron thongdana pokpugumna maksu ikaiba do phirong thongdana thongbodo oigini haina haibane aina makhogi masa singbo sanbiro maramde makhoi oktabigi thabuk tawduna pokwa masa singni hai asengbagi di ahamba aduga Hosea na poliba masa si phawba Hosea gi masa nataba oiramba ya hena phaw singnaba leiba ahamba natna ko konbegi pawdu mana phattaba toroga polambasu oram hoi sidadi amna bible sidadi mek shengna di ide kanaguma commentary kharana de domain haineba hoje hairiba hoje ki verse 4 daga parije dan ma po masa sing sidroi haba sinna sing malaireba sumai tawduna ma hatse sakre aduni ko aduna man haije sidaju yamna verse 5 ta jo hai marandi makhoigi mamana oktabagi thabak tawre adubu makoi bibi miron khibi mahana ikai ningai oiba thabak tawkhre maramdi mana ki aingonda tal ising chamtu limon thaw amsung thangnaba piriba aigi nungsiba singi matung ina ingeni sini ngaktangi nungaiba mapu nungainaba tangpangbi bakchang ma pibireba tangpangbi nupa paisa kharan leiba yaba aduguma nupi oiba makse asina chungbudu mana maki mapuroibna mapu nungsibiba adudai kauthoroga mahakse komba sakhre sakibani ko koina 3 gi 1 da mkhoi yengasi sakra matunda made nupa amaga mu lei amaga musat magi nunga ki nungaiba apemdo phangai gi da musat khreba adui matunda mu kaido he matan made hoji Hosea gi magi masa sing manak ta halak pasung amdre maramdi mahangna tawkiba phattaba mayamduna kanago nupa amadagi makse thadokduna nupa du ma langtho amagi habasu yadre maramdi maki darka laiba khudima nupa du pibire aduga ma nupa jana mangondigi pamadu mana phangdabana maram oiduna makse tawba yadre adu matamda ishorgi wapauji lakhre 3 gi 1 da ko yoban aingonda haki atopa lai singda mamai onsin khraba amsung kismis kital mapak pamdaba Israel masa singbu Jehovah na nungsiba adugumna mohana sattuna atopa nipa amana nungsiraba lanabagi thabak torubi nipi amabu nungsiu hamneba nupi amabu nungsiu hadi magi nupi dinko mamayim thado sakre adubu atopa nupaga leiminagre amaga mu leimina amaga nungba sukmate oktablam chacha tawre adumapu hairiba nangi nupi oiriba mahakse chalaga nungsiu hamneba ngo aduni aduga hojikte mung aina mahakpu aigidamag lupa shekel 15 amasung bali homer ama tangkhai da leire hamne hojiti mahaki nupi orosu mana Hosea na ma pura payadreba magi merinda pura kena sapam batamda nupadana yadreba maramdi mahaki maman piramdana na mana puba yaro aishineba adugi damakana aduna lupagi shekel 15 amasung omar amaga tangkhai hamne ko omar ama tangkhai da leire hai masi leire ga mana pureba aina mongonda haki nahana numit kyamrum aigi laigini aduga nahana oktabi amagumna tawroidabani nahana atopa nipa amagi odabni aduga aina su adugumna oigini hena mana sidaida 2 3 ko wari ne atai makadi paragum jisnausing wari je sumai lekhre sumai tawdana mahakse Hosea na mukchalaga
atop nupadagi mabu purakpa yadaba matanda maman piriga layeba mana piriba mamalje kyam yami habje khoi amu yengje sekel 15 habje sekel ama habse matamduda Israel gi mi amana tha ama subagi khusuman chawrana khusuman gi chang oirame mi amana suba matamda sekel ama sekel lupa gi sekel ama natrag anijna tha ama shinaba oiral kamating yamne adu tadi masina sekel trang ajina khusuman je kyano mi amana tha masi imung amagi mi amagi kayani haida tha tarukumba punaba imung amagi punaba yabagi uthokpa leirame ko imung amma pubagi aduga homara ma je barley homara ma je charana pound ko 430 pound jina mu kg do tangkai tang para je ba kg chani ga kun gi chang ne ba ko masi kg chani kun aduga tangkai ma ga kg chahum ki chang amma tangkai amina kg chahum ko cheng barley kg chahum amane adudi aduna kg chahum habdi Hosea gi mana lairiba araiba khudimane ma ki paisa araiba khudima ma ki chindak chani ngai gi lairiba khudimang mayumda leiba khudimuk to loina puraga paisa singdo khoina khawjaw amada hapchalaga paisa yamangani ko adu paisa ne ngasai barley ne makoi gi tan haudun saba khoina cheng makhalamni pulap puraga ma araiba khudimak to magi araiba hana leiramba makhai jo loyon thoga phangdaba makhai jo loina khumjalaga ngamba mata adu piraga makchi leiraga porakpane masina wari ne kya mate Hoshea na Gomer bunung sige habdu ulleba aduna hariba para asideki khoina kari tamba yabigi ham matanda Hosea ijina role lawri Hosea na kanano ishoni Gomer na kanano Israel ne Israel karamba Israel lai mutti lalaba Jehovah bu khurumbagi mota lai mutti lalaba lai mutti charaga lalaba masagi aningba apamba da tawduna leiba adugumba Israel asuke matik amuk ishona kaukthue nungsibire aduga amuk hanna namagi hanagi thabakta dum satkiba adugumba wari ne akhone sidegi tamba yabse Hosea Gomer degi tamba yabu wari se number 1 ishona akhoi nungsibase phibam yaudana ishona akhoi papi akhoi bu phibam yaudana nungsi habse akhone khangba heme Hosea na atopa mi wargadi Hosea na sai okta binu pitu kanana law haibda kanana lawgni kanana su lawroine mi amaga muktuminaba ngalega nupa amaga ngalega nupa gamsab adugumba lamchat okta nupi amabu law haibje kana su yaroiba kanamta prithibida leiraba kanamta yaroiba adugumba sukimate tukusingai oiraba hangoningai oiraba nupi do Hosea na laweba adugumna samane sukimate tungusingai oiraba papi ekhoje ishona akhoi nungsibi habzneba kanana su nungsibidraba mi nungsiba ngamroidaba akhoi phatkidraba ekhoje ishona nungsi habzneba aduna Hosea na Gomer bu nungsiba se ishona Israel bu maroina akhoi bu nungsiba do madugi mami taba ngameba khoi bible legi meka ishona papi khoi kya mating nungsi habje khoina khangba yai Jeremiah 31 gi 3 da haiko aina na khoi bu lomba naidana nungsi habni maram maduna aigi nungsi thaujana ko aina na khoi bu singshili hamne ishogi nungsibana khoi bu singchile bible da ju haibani ko prabhu jesu krishna hai ai bu cross ta thangkatpa matamda masina mi punama pu singchingine hamne cross ta prabhu na khoi bu kya matik nungsi prabhu na kari gidam cross ta sibano papi khoi gidam sibani haibse khona cross ta uba phangeba adugumba prabhu gi nungsiba do cross ta khoni yengla kanda ekhoi thamoje prabhu romda changjalaeba changjala pongame sinapsang maduni shona nungsibaje 2 Peter 3 gi 9 da hai ko nan gi last part hai karina kana shona ko ai last part se parage adubu mi amatabu manghanna ningda duna mi puna makta pung hong laba pamduna ekhoi gi dam kuina khangbi he shona hoji phawba laktre gi maram karino papi ekhoi bu loina kanbi ba pame ba papi ekhoi je pungning hongba pame pungning honglaga lakpa pungning honglaga laga kanbiba pame ishona papi khoi tang pa na leiba me pung kuding mapu kanbiba pame madugi da makhangbi rimne ba khoi ke dong pungning hongla katage khoi ke dong ma ki mafam da halakatage Gomer gumna asuke mati phattaba oktaba pa ta khoi na tuduna leiba lai mati latana tuduna leiba khoi je ke dong ishogi manakta halakatage habje masine ba halakpado pame aduga kanbiba arang khubam pibdo pami habse masi ekhoina hairiba wari sidegi ekhoina tamba yai be sinausa wari di amna
fazabane shona papi ekhoibu kya ki mating sibi absi shona ekhoibu nungsibadi mapan aidi aduna asuki matik phattabu orjo hatanandana pap tobu oragasu ishona ekhoibu nungsi phibam yaudana nungsi magi manakta halakpa pami ngo karigidama halakpa pamdi haibje aduga sidaju mathangdana mu ishona ko kanbiba redemption and restoration ekhoibu kanbiraga ekhoije hanagi phibamda pap yaudra phibamda ngo ishona ifadam sembi ki pap yaudana sembi ki phibamdo aduda ekhoije hanjalapa pameba ekhoina oktaba thaba ekhoina pap tokrangi mamangda lairamba punsi aduda ishona ekhoibu halakpa pameba masi ekhoina kawre ishona kanbiri je kaigino ai papi oina ai gomerdo oktabi nupi omo oina dum kanbige haiba natine mabu magi oktabi thabak to thadung ngai gi dama mabu nungsira kanda mangona nungsiba mayam do ulla kanda ishogi nungsiba dun maram oidana maki phattaba thabak mayam do magi oktabi thabak to bun pa amaga muktamina amaga musat ba dugum thabak to thaduk bu do pame ishona jo ekhoi huji atopa amaga muk lai khrum amad amuk chat shona pamda thabak to bu do ekhoi pam deba madu atugum batudri kanbira ga ekhoi pachana lining chetna khrum ba do ishona ekoi bu pami habse ekoi na masi kawgono masi kristana ekoi miyo bajate bu kegi mating nungsi habdo haibo wari asidigi ekoi na khangba ngamganeba ekoi yengsi ko ekoi sida ekoi na romans 7 gi 14 da ju ishona hai ekoi khudi ekoi je papta yon thokrabani hai ekoi khudi ma je papta yon thokraba ekoi je papi oikrabneba satan da yon thokrabneba Lucifer pap to bu khudimuk kaidoba satan da ekhoi yon thokrabneba ekhoi masidagi satan gi khutagi ekhoi lokthokpa habse yadeba maman pidana di yade habni ko madugi da muktin ko sidai da ekhoi bu kamai kan bigra 1 Peter 1 gi 18 19 da sumna hai ekhoi ji ko nakhoi gi napa napu dagi thangtharap aremba nachat na tau adudagi nakhoi bu mangba yaba sana lupa asana amasung lupa na handokpiba nate haiba na khoina khangi kamaina handoi adubu asoiba amasung amakpa laitaba yaw masagi gumlaba maman yanba kristagi ina ikhu kanbibani amneba asukki mati ikhoje prabhu jisu kristagi maman yamlaba dag laitraba amakpa laitraba yaw ki ina adugumna yawgi ina ekhoi bu kanbibani yaw habdi prabhu jisu kristagi ina ekhoi bu kanbibani isnausa prabhu jisu kristagi ina ekhoi gi pap kopi bangam da balaite ekhoi na kawre da bdi aduga 1 Corinthians 6:20 da hai maram di nakhoi bu mamal pi duna laire maram baduna nakhoi aduna ishoi gi oikraba nakhoi gi haksang da amasung nakhoi gi thawai ri isho bu thaglu isnausa pap ta yon thokraba pap to korba khunimo pap ta yon thokrabni saitan da yon thokrabni ekhoi je saitan gi lucifer gi property magi lan oikrabne man haibe in badi gi maki minai maki lan oikrabne adubu ekhoi gi maki lan oikraba ekhoi se amu kanagi maman jamla be ina asuki mating maman jamla prabhu Ishu Krista gi ina ekhoi gi maman piraga Satan dagi Lucifer dagi ekhoi bu lairak kharabne isnausa duna hujiti ekhoi gi hakchang je ekhoi gi oidare kanai gi oide ishor gi oidare aduna ekhoi ji isagi aningba pamba isagi ngangba sangba tawningba ekhoi na hujik tawba yadre hamni ishor gi oikhrabne ishona pamba do taw hamni ekhoi na ishor gi oitinga de Satan gi pamba do tawe adubu ishor gi oikhrabne ishona moman pi khrabni na ekhoi ishona aibdo tawsi hena masida hairiba aduna ekhoi gi mamal laibjing sai gomarda laikhibagi mamal do araibu khudimak to piraga lairakpaneba ishona su papi kodang pukaningai gi dama sarga gi lan makhaije prabhu Jisu Krista da sarga da prabhu Jisu Krista da gi hana saubo mamal lal laite isnausa ishogi mafam da Krista na punamang neba asuga mating sarga gi oiba apan balan amatang airaba lan prabhu Jisu Krista je ekhoi ki dama pibiram neba mahaki punsina mahaki ina mahaki epibiraga ekhoi je ekhoi gi paaki mamal to pibiraga ekhoi leibi khram neba masi ekhoi na kawgumsi ko ekhoi na masi ek kawragadi ekhoi kaidongda ekhoi arang khubam gi asado ekhoi da leibung masi ek kawda matam da ekhoi ishobun sirakani ekhoi na taroma phattaba adudigi punung holakani ba
masigi wari aduga masidagi amu tamba yabje gomerna asuki mati fattaba tawru handana fattaba tawrugasu ishona maki papto copy ba pame copy aduga maki mangonda minungsi du utpiba ekoina handana pana fattaba tawrugasu ishona ikobu koigi papsing copy ishona ikobu asuki mati nungsi habje minungsi hab utli habje ekoina kawgum seba akona Isaiah 1 gi trani panda hai siya lao ekoi puna wa tanasi Yehovah na hai nakoi gi papsing adu langna nganglaba phawa makoi ungumna ngahongani makoi adu aksang nganglaba phawa makoi yaw matugumna ohengani ha masina harabdi Prabhu Yishu Christ gi ida sam thokpa ngamdaba pap amata leite ekoina pana pataba pap dorugusu Prabhu Yishu Christ gi ida lupsanba matamda aikoi ngangla magazu aikoi gi pap sing do ungumna aduga samtu oroba samtu gumna aikoi sam thokani ha aikoi gi punsi je aikoi gi punsi je Prabhu Yishu Christ gi ida lupa matamda lupaga hawalapa matamda aikoi gi pa makai do oina sam thoga koi ngorogani hamne aduna ishona habje aina pana patabu orsu aina tawkiba pap sumati orsu hadana tawkiba pap me amle kasul aingonda lao aina nakoi gi pap amakpa leitana ma bawba amakpa yaudana loina kopi gi habje masi ishona ikoda piba asukimati wasak pibneba aduga Psalm 107 da jai ishona ikobu nungsi bje lombanaida ba amdegi na lombanaida ba amu phawu nungsi hai aduga 1 John 1 gi 7 da ina last part khatang ibne mahaki masane pa Yishu Christ gi na pa punam thike khobu sengdokpi hai English ta na cleanse hamni cleanse hadi sam thokpi hamni khoi gi punsi da laiba khoi na tawriba pa khodim mase kana gi mapana orong sam thokpa ngami Prabhu Yishu Christ gi pa ina sam thokpa ngame Prabhu Yishu Christ gi ina copy bangamdaba sengdokpi bangamdaba pa karimta laite isnaksa aikoina phi shuba matamda aikoina chukiba phi do sapom sarap yam sinaduna aikoina kopangam dabe adubu aikoigi punsi da papna sangkraba aikoigi punsi machu je papki machu aksangna aikoigi punsi je Prabhu Yishu Christ gi ida piba matamda lupa matamda aikoije aikoigi punsi je ngorong gane habise aikoina kawgumsi ko aduga Colossians 1 gi 14 da ju Prabhu Yishu Christ gi igi mapana aikoi bu handok piba phangi haibadi aikoi gi pap copy bu do phangi hai Micah 7 ki 19 da ju haibni ishona aikoi bu chukke mating nungsi haibni aikoi gi pap khudima mana namthabi gani aikoi gi pap khudima to luraba samuda gi ironungda langthabi gani haibdi ishona aikoi gi pap khudima to copy bu ngami haibni aduga mu ishona aikoi gi pamase kari no hakana ngasi wari jidagi Gomer bu Hosea na Gomer bu asukmati nungsido kaigino hade maana mama loin pidega laire do kaigino hade Hosea gi nungsibado Gomer na uba pame Gomer na urakanda aina sukmati phattaba tawrusu aigi ipuroi bna ibo sukmati nungsi adu itang puning hong pada pame isnausa adu ka chamane ishona su ishona papi phattaba ikoi bu nungsibidi se kari no hai tali ikone ishogi nungsibado urakanda aikoigi paptagi puning hongnaga ishogi mapamda halangngai gi damang I habse masi puning hongba pameba Ezekiel 3 ai Bible reference am lebni sangine aidana ai khatikatang hapsarabni snausing Ezekiel 33 gi 11 da sumna hai makoida heu aina hinglibukumna ibungo Jehovana ishoning daba singda sibada aigi harawbu laite hai masida phattaba mi singam ko Manipurdan ishoning daba hai Pattaba misingna pape singna poning hongdana makoigi papta sibaduda ishona harawba laite aina nungaiba laite hamne adubu ishoning daba mina haidi pattaba mina masagi pattaba lambidigi halaktuna hingani nakoi halau nakoigi pattaba lambisindigi halau maramdi he Israelgi imung karigi dama nakoi signi he papi nakoi karigi dama signi nakoi karigi dama norok satoino hamne nakoina toromba phattaba tudigi namai leriga hairo halau habne shona je aduna papi ekoina norok chapaje shona pande koi khudimo puning holaga halakpa pami habse masi shona ekoidigi takpiba parane asukit matik phajakraba parane isnausa Prabhu na ekoibu nungsi ekoibu ekoina nungsibiri mana nungsibada loina utkhare
Prabhu ki nungsiba asina aikoigi fattaba lambidagi aikoibu mai leithokpa ngamdraba maki nungsiba se aikoina khanglaba matamda aikoigi punsi aikoina tawriba papsing ase aikoina tukutsaba phaurakkaneba adu phauraktraba aikoi ishorgi nungsiba mapung phana khangri sinausing koi ishorgi nungsiba khangsi aikoina ishorgi mafamda changlaga aikoigi pap khudamokse aikoina kokpisi haibsineba aduga masigi phal amana ko pap tawba asigi phal se karino haibje aikoina mu khara yengba yaiba masigi phal kyamram lei aduna aikoina ngasai pige prophecy gi matungna Israel singje ishona haibdugi matungna makoina ahingba ishor Jehovah bu khurambagi mokhoda makoina lai murti saduna makoi makhunna semba lai murti aduda khuramaga pal khurumduna numit haibni ko numit ki ishor bala se khurumduna makoina laiyeba aduguma phatta ba thabak kudingdagi makoi ko ishona Hosea da uliba magi prophecy goma oktabi nupi amabu nungsibugumna Israel se maki mapuroiba Jehovah thadolaga atopa lai bal khurumgraba mineba adumapu ishona asukimatin goma nungsiraga kanbibudo adugumba mayamdu ulabusu makoina pungning hongideba pungning hongdabagi mahai oina makoina tawba phattabagi paboina makoina sai koina haikre makoi Assyria gi makhada Israel gi tribe tarase makoi pungning hongdabna maram moitana makoi loina sakhai khibane aduga magi promise amadi masida piriba promise amadi adugumba Israel thana pungning maki ngasigi Hosea gi parasing se aroi phawdi yengdi khangani adugumba Israel sing aduna amuk halakani hamni shogi mafamda lakani adugu thaina gi Israel di halakko okidre Prabhu Yeshu Krishna makoi asoke mating sibiduna makoi gi damak lakpani makoina Prabhu Yeshu Krishna bu cross pang thinduna halaiba aduga 70 AD da makoi je reject tawkrabne hawjiti Israel haibse kanano aikoi oireba aduna maki prophecy agentsina halakani ishona nungsibigini habdu keno Prabhu da thaja kraba Christian oireba Israel oikraba khoi khudimachina halaga magi promise fulfill oigni habneba aduna makoina tawba papadugi mahidu oigni isnausa ikoi jo koina puning hongdana ishona ikoibu kanabu Christian dising jang takpibule ishona ikoibu asoke mating nungsibi koi ki pap khudimachse Prabhu Yeshu Krishna cross sibi basna oina copy bangami ngamdaba laite ishona kambida basul katiba ngamdaba su laiteba aduma pu isnausa aina aigi phattaba pabadu de aina puning lai thoktragadi ishona ikoibu phanang siaragasu koi kandiba ngamoiba koi ki phattaba du thadoktraga puning honga laktre ishona puning honinga gi thaujan kyamram piriba adugi man ishona piba shogi nungsibudo koina uba ngamdraga shogi nungsibudo uraga koina Prabhu na ikogi dama cross sibigibdo uraga koina halakpa ngamdragadi koina puning hongba ngamdragadi ishona karish tawba ngamuroiba masini ko nasiba tabiba aikoina kanaguma mi koina pap thadokpa ngamdaba aije asuki mati phatte aidi asa laitrabni haiba mi leiramlagadi adugumba wakhallu tokpiyu hujingma ishogi mafamda ikoi tujasi aduga ishona ikoi pap khudimukto loina kopigani kopibada nathana ikoida anouba thamoi pirakani maki thaujangi mapana aikoina thadokpa ngamdaba pa makhaido Prabhu Yeshu Krishna gi nungsiba maki thaujan mahakna ikoibu nauna pokpibigi mapana punamakto akoina thadokpa ngamganeba koi anouba mi aikoi gi pap khudimuk loina chamthokraga aikoida lairamba koina pamna sangkraba masu makhaido loina chamthoga ngongba mi amagumna aikoina hinganba pami habse masigi parasneba tabiriba mayamda ishona popi boshnu anauba mi oragadi agi channel asibu subscribe tawbiu marum pangida share tawbiu aikoi aroiba matam Prabhuna lakada matam asukki mating nakre shogi aphaw pawje taraga aikoi punna aikoi Prabhu Yeshu Krishna gi ningthau leibak mangna thawang thawrum phamudre aikoi punna saminabada saru yasi haina haijari kanagumna hangningba question Bible gi maramda leiragadi hangbiu aikoi Bible degi aikoi phajana neinaminasi aduga kanaguma mina aina takpiribje lane haina khalambasu yai adubu isnausam tabiu aina habse Bible degi oibra oidabra adudin akoina test tawraga yingbiu hango kanam adugumda tawbignu aduna tabiriba mayamda ishonu bopibu oshnu partna tamunase sagada lebe payam thagatsare nasi Hosea Gomer gi Wari degi paisho aikoina chuki matik phattaba hanjana paisho nahakna pamdaba tayang pambegi athembada akoina papta hanjana nahakna pamdaba kyamram tawragasu adumok phawbude aikoibu puning hongduna ipa nahakina phamda lakpa puning hongningagi damaksu nahakna Prabhu Yeshu Krishna bu
cross the pang thingduna sian biduna aikoi bu moment biduna laikhiba aduna hujichu maki nungsiba dugi mapani pa naki nungsiba prabhu du utkiba nungsiba dugi mapana aikoi da duguma nungsiba du khangalaga aikoi naki nafamda puning honga lakpa pami adu puning hongduna lakpa matamda aikoi gi pam yaudana hingba punsi amadu hingba pami haiba adu gimati adugumba ohenningai kidamo nungsiba do phangba sigidamo thagatsari tariba samon asiba tariba mepong khudimukta adugumba mapanaidaba bordo pinabiu makoina thadok pangamdaba pap kyamram makhoi gi punsida hanjanjana pap kyamram torumlaga sui paisho ngasi samon ase taraga nahang aikoi bu kyage mating si prabhu na aikoi bu kyage mating si ebse khangjatuna nahaki nafamda makoina puning hongnaba laknaba thauchana do pibiu paisho makoina nahaki nafamda tujarba matamda makoi ki pap khudimotona na copy duna anoba thamoi ma piduna pa nahaki anengba pamba apaba nahana haibase enduna satpa ngamba nupa nupi haibadu ohenbiu prabhu jisu christ gi mingda khurumjari amen.